Ngasigi warisida isamakta thajaba thamba pusida mayoknagadaba awabasimbu thengnabada kari tawfam thoi haibasi khangminasi. Ngasigi video asida Gautam Buddha dagi mamal leraba wa khara taminasi. Apikpa khungang amada Gautam Buddha ashram ama saduna lerami. Maku arapa anapada laiba mi mayamna khangnarami. Maramdi maki takpi tambibagi mawong ataiga yamna khenarami. Nongma ningthau ama maki machanupabu puraga ashramda laklami. Ningthauna Gautam Buddha da haijarami maki machabu satra oina lawsinbinaba. Buddha na hai ngasidagi nangi nachagi awatpa makha taba gyan punamakki aina daitya laurabani. Ngaihak leiraga ningthau machabu thadoklamlaga mafam adudagi chatkhre. Buddha na ningthau machada hai mafam asida arapadagi anakpadagi lairaba inakhunba suna lei. Nangna mayam asidagi ahenbani khallabadi nang kaidawnungdasu asengba lawsing phangba ngamloi. Karigumba nangna asengba lawsing phangningba tarabadi ihan hanna nasamu mayamga manana khanba tagani. Masi ahanba lawsing phangbagi lambini. Masigi tungda Buddhana hanadagi leramba satra singda ningthau machaga sak khangna halammi. Satra mayamna khanglammi anauba satra asi ningthaugi machani haiba. Maram asina satra mayamna ningthau macha aduga tinaninglammi. Ngaihaki matung ningthau macha adu kaptuna lerammi. Magna chahi 19 khakta pharingaida makpu mapana Gautam Buddha gi nakta sinarambani. Angang adu yamna nungairamde. Mapana maki tungi punsida afaba oinabagidamak thadokhlambani haibasi mak khangba ngamlamde. Makna kappadu ubada Buddhana hairai nangna kappadu ai thingloi. Ngasi aina nangna kappadu themlamba yai. Adugu hayeng amuk nang nathomta ngairakani. Khangadaba amana taibangda lakpasu ithanda lakpani chatpasu ithanda chatkadabani. Si hairaga ningthau macha aduga ashramda lakminarammi. Sigi matungda nungdangi chak charamda yauduna chak chaphamda ningthau macha adu laklammi. Atopa satra mayam makka tinabagi laklammi. Maramdi mak ningthau machani makka tinarabadi kanaba kaya ama phangani haina. Adubu satra nipan khakti mathomta leibagi shakti khangbana makki manakta laklamde. Maramdi satra nipandu mayam punbabu maru oina laude. Ningthau machagi nakta lakpagi mahutta charibadu chaduna lemna lerammi. Kharani leira matung ningthau macha adu mayamga khangnarammi yamna luna shitinarami. Ayamba matam satra mayamga lelammi. Adu warasu makti ningthau konungda chaurakpa minai mayamna makki thaugal taurakpa nungaina leirakpanina mayumdi kauba ngamlamde. Asumna matam khara haukhre ningthau macha adugi aroiba para tambigadaba matam yaure. Gautam Buddha ga ningthau machaga ashramgi nakta ching macha khara leibada makoi ani koiba laklammi. Chingdol yaudringaida Buddhana hairei nangna tamgadaba para loibaga manare. Si tabada ningthau machadu yamna haraurammi. Ngasi nongma nang ching asida leiba tagani. Ningthau machana hanglei karigi ngasi khak ai ching asida leigadabano. Ngasi nongma khakta karibu ching asidagi tamkhigadage. Buddhana nokfelap tawna khumlei. Nang nungjao amagi marumda lotkadabani. Nungtigi umaibi ama mafam asida pairei. Duga umaibi aduna kari kari tawi haibadu yamna munna khangadabani. Munna umaibi adugi maramda khanglaba tungda umaibi aduda kari kari gun yawi haibadu aingonda tamgadabani. Nangna halakdringai mangda karigumba amaga yenglakadabani. Hameng sienba ama maki hameng busu sajik chabagi thadokpa lakani. Hameng singnasu kari kari tawi haibadu munna khangadabani. Si hairamlaga Buddha chatkhre. Ningthau macha adu nungjao amagi marumda lotpa haure. Pung mari muk leiraba tungda umaibi adu mafam aduda pairaklammi. Aduga maki tawgadaba tawraga lerammi. Ningthau macha adu umaibi aduna kari tawi haibadu pukning changna yenglammi. Ngaihak matung hameng sienbadu maki hamengdu thadokpa matam yauraduna thadokpa laklammi. Sarak aduda umaibi aduna paitharaktuna hameng macha ama pharaga charammi. Hameng mayam adu umaibi pairakpaduda punna leirambadu chaikhairammi. Mathawai hingnaba chenarammi amana amagi karisu yengnaramde. Mayamsi ningthau machana urammi. Ningthau machana umaibi dagi top topa gun khara khanglammi. Pumnamak uraba tungda ashramda halagi. Chumdingna Buddha ki nakta changlai. Buddhana karisu haidingai mangda ningthau machana ashramgi satra pumnamak puk kaubiraknaba hairammi. Buddhana satra pumnamak puk kaurei. Buddhana hanglai nangna kari kari urakpa tamlo tarasi. Ningthau machana hai aigi punsida uchek mayam ama ure. Adubu umaibi
ꯄꯨꯝꯅꯃꯛꯇꯒꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯇꯦꯅꯋꯥ ꯌꯥꯝꯅ ꯈꯣꯡꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯥꯏꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯎꯃꯥꯏꯕꯤ ꯌꯥꯝꯅ ꯈꯣꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯎꯃꯥꯏꯕꯤ ꯃꯍꯥꯛꯅ ꯐꯪꯅꯤꯡꯂꯤꯕ ꯃꯆꯤꯟꯖꯥꯛꯇꯨ ꯑꯃꯨꯛ ꯈꯟꯈ꯭ꯔꯕꯗꯤ ꯃꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯀꯌꯥꯝ ꯀꯟꯅ ꯁꯤꯠꯂꯤ ꯍꯥꯏꯕ, ꯀꯌꯥꯝ ꯋꯥꯡꯏ ꯍꯥꯏꯕ, ꯀꯌꯥꯝ ꯂꯥꯞꯄꯤ ꯍꯥꯏꯕꯁꯨ ꯀꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯒ ꯂꯩꯃꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯒ ꯂꯩꯔꯕꯗꯤ ꯂꯣꯏꯔꯛꯄꯗ ꯅꯪꯁꯨ ꯋꯥꯈꯜ ꯄꯤꯛꯂꯛꯀꯅꯤ꯫ ꯏꯇꯣꯝꯇ ꯂꯩꯔꯕꯗꯤ ꯏꯁꯥꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯑꯀꯟꯕ ꯈꯪꯕ ꯉꯝꯒꯅꯤ꯫ ꯏꯁꯥꯒꯤ ꯑꯁꯣꯟꯕꯁꯤꯡꯕꯨ ꯈꯪꯂꯒ ꯀꯔꯝꯅ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯕꯗ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯒꯨꯟꯕꯨ ꯃꯥꯏꯀꯩ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯣꯝꯇ ꯂꯩꯕꯇꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯅꯤꯁꯨꯕꯗ ꯎꯃꯥꯏꯕꯤꯗꯒꯤ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯔꯥꯗꯤ ꯎꯃꯥꯏꯕꯤ ꯃꯇꯝ ꯄꯨꯝꯕꯗ ꯎꯆꯦꯛ ꯄꯨꯝꯅꯃꯛꯇꯒꯤ ꯋꯥꯡꯅ ꯄꯥꯏ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯀꯣꯟ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯎꯃꯥꯏꯕꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯕꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯊꯛꯇ ꯄꯥꯏ꯫ ꯃꯍꯥꯛ ꯅꯨꯡꯁꯤꯠ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯂꯥꯛꯂꯕꯗꯤ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠꯀꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯐꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯄꯥꯏꯊꯔꯛꯏ꯫ ꯎꯃꯥꯏꯕꯤ ꯃꯍꯥꯛꯅ ꯊꯦꯡꯅꯒꯗꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯀꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯣꯡ ꯅꯨꯡꯁꯤꯠꯇꯒꯤꯁꯨ ꯋꯥꯡꯅ ꯄꯥꯏ꯫ ꯃꯍꯥꯛ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕꯁꯤꯡꯕꯨ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯌꯦꯠ ꯑꯄꯟꯁꯤꯡꯕꯨ ꯋꯥꯈꯜꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯎꯃꯥꯏꯕꯤꯗꯒꯤ ꯇꯝꯒꯗꯕ ꯂꯝꯆꯠ: ꯎꯃꯥꯏꯕꯤ ꯃꯍꯥꯛꯀꯤ ꯃꯀꯣꯟꯕꯨ ꯑꯊꯣꯠꯄ ꯑꯣꯏꯅ ꯊꯝꯗꯦ꯫ ꯄꯠꯊꯔꯛꯂꯕꯗꯤ ꯃꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯈꯤ, ꯑꯗꯨꯒ ꯑꯀꯟꯕ ꯄꯣꯠꯅ ꯃꯀꯣꯟ ꯁꯦꯝꯃꯤ꯫ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯗ ꯂꯩꯔꯕꯗꯤ ꯑꯇꯟꯕꯗ ꯆꯤꯡꯊꯔꯛꯏ, ꯄꯨꯟꯁꯤꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯣꯏꯍꯜꯂꯤ꯫ ꯄꯨꯟꯁꯤꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯍꯨꯃꯥꯡ ꯇꯥꯍꯟꯕ, ꯍꯛꯆꯥꯡꯕꯨ ꯋꯥꯍꯟꯕ ꯑꯁꯤꯅ ꯏꯁꯥꯕꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯋꯥꯕꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯕꯗ ꯃꯇꯦꯡ ꯑꯣꯏ꯫ ꯅꯁꯥꯃꯛꯇ ꯁꯤꯡꯅꯧ, ꯅꯨꯡꯇꯤꯒꯤ ꯏꯁꯥꯕꯨ ꯋꯥꯍꯜꯂꯨ, ꯑꯋꯥꯕ ꯃꯥꯌꯣꯛꯅꯧ, ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯁꯥꯕꯨ ꯑꯀꯟꯕ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯂꯝꯍꯨꯏꯅ ꯄꯨꯟꯅ ꯃꯆꯤꯟꯖꯥꯛ ꯐꯥꯕ ꯑꯣꯏꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯃꯊꯣꯝꯇ ꯃꯆꯤꯟꯖꯥꯛ ꯐꯥꯏ꯫ ꯅꯣꯡꯁꯥꯅ ꯈꯪꯏ ꯄꯨꯟꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕꯗꯤ ꯐꯪꯏ, ꯑꯗꯨꯕꯨ ꯊꯧꯅꯥ ꯃꯥꯡꯊꯔꯛꯏ꯫ ꯁꯤ ꯍꯥꯏꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯃꯦꯡꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯥꯃꯦꯡ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯟꯅ ꯆꯠꯂꯤ꯫ ꯃꯍꯥꯛ ꯄꯨꯟꯅ ꯆꯠꯄꯗ ꯊꯧꯅꯥ ꯊꯣꯛꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯣꯏꯗ ꯀꯅꯥꯒꯨꯝꯕꯅ ꯇꯥꯟꯅꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯆꯥꯏꯊꯣꯛꯅꯈꯤ, ꯑꯃꯅ ꯑꯃꯒꯤ ꯀꯔꯤꯁꯨ ꯌꯦꯡꯅꯗꯦ꯫ ꯍꯥꯃꯦꯡ ꯑꯃꯠꯇꯅ ꯂꯥꯛꯃꯤꯟꯅꯕ ꯍꯥꯃꯦꯡ ꯑꯃꯠꯇꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯟꯅꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤ ꯀꯌꯥ ꯂꯩꯔꯁꯨ ꯑꯋꯥꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯃꯇꯦꯡ ꯇꯧꯅꯗꯦ꯫ ꯅꯪꯅ ꯊꯥꯖꯕ ꯊꯝꯒꯗꯕꯗꯤ ꯅꯪ ꯅꯁꯥꯃꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯀꯅꯥꯁꯨ ꯎꯔꯣꯏ, ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯐꯥꯎ ꯈꯪꯍꯧꯔꯣꯏ꯫ ꯕꯨꯗꯙꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯄꯨꯟꯁꯤꯗ ꯃꯔꯨꯞꯁꯤꯡꯒ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯒꯨꯟ ꯈꯪꯕ ꯉꯝꯂꯣꯏ꯫ ꯈꯜꯂꯝꯒꯅꯤ ꯅꯪꯒꯤ ꯃꯔꯨꯞꯅ ꯅꯪꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕꯁꯤꯡꯗꯤ ꯅꯊꯣꯝꯇ ꯊꯦꯡꯅꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ matang amada kanasu nangi mateng pangloi. Loirakpada nangsu thajarakani ithomdagi pangalna punamak mayoknabna phai haina. Taibangda nang amadi nangi imung manung natana kanasu thamoi sengna nangi lebloi. Si khaktana nangna mayamga mayoknaba ngamgani loinana nasamak kasu. Atopanadi nangbu namthanaba honarakani. Maram aduna jaha mayoknagadaba nasamakna thingnau. Kanagumbana nakut paiduna chingkhatpigani haibagi thajaba thadu. Nathanta honaba horo nongma nangsu soidana mai pakani. Asumna warisu loire Buddhana ningthau macha adu mayumda thindokre. Video asibu loiba phawba yengbibagi thagachari. Mayamna thamoi sengna video asibu pambiragadi yening mairabu like, subscribe, notification bell bu hit tawba kawbiganu. Mayamgi support na sigumba video kya se amata pungning thogatli. Mayamna video asibu kanagani khallabadi atopadasu share tawbiyu. Share amana like amana subscriber amana pungning yamna thogatli.